Good evening again. Isai tavda Jesus Christana turning the water into wine. Adui wari ning singe aroiba pau. Aroiba the pau. Adum how ba khak laga laire ko haiba. I think this is okay. Thank you so much. Adu ning singe yam na isai phaja patakre. Aroiba na hen na phabagum. Ishwar na thousand biba oisnu lakdoba matam kibita. Churches koi young people. Parang asi last day oikre. Asida lakpa. I do not know how much you have been blessed. Ishwar ki thousand na koi blessing phangi haibidi ei takre ei yam nongaire. Adu na koi na pratna to biduna. Ikoi sermon preachers koi gidamakta pratna to biduna. Sermon preachers koi na ngang thokpada blessing phangkre haibagi. Blessing do na koi na su phongdok bire yam na nongaire. On behalf of the speakers, other speakers also, thank you so much for your prayer. Ado ay gidamak oina di yam na nongai kre. Kari gira haraga asida lakpa se ay gidi jam thogat hanbi ba aduga jam haraw ba engon the enrich to ba encouragement ay yam phangre. Aeroplane gi flight gi maman thokre. Yam na nongai asumbamak Ishorna Talents Church the PB ba dedicated church members sing. Aduga maru oina I was deeply impressed with the skit drama sanjan thongligi last Advent movement gi. Adu drama du watch tawraga live nate matam loram gani khra effort khara sangram gani. Adubo yam meaningful oiba hana seminary da church history students in tamrami aduna aigi de hena special interest laye movies yang bagumna yam na meaningful toba adugi skit amasung young people na khoi gi thoga evangelism ge thabakta na khoi na satharak laiba asikumba yang daga the message sermon oikre. I will tell what the Lord has been doing to you and through you to Assam region. Nakhoi Ishwar gi blessing nakhoi na puri base ai pau pura ga sakragani. Aduga I'm deeply impressed with Lighthouse Health Ministry. Ai prasna ta tawi Ishwar bu thagat laga. Ishwar na yam chona pangthok tuna lairi yam hena sopna pangthok bayabagi chance prospect e uraga yam harauba poi adu khottan nate young people church atai digi laktuna na khoina contribute toba ishol gi pb ba talents khoi yang naga yam nongaire. Thank you so much again Manipur Conference, Pastor Belum, Uzara Bird, Brother Kam, and all the organizing committee yam nongaire a blessed ore habsi a han pondok saningi ishor gi thousand haibase hoy amam da share toba haibase yam namru oibani ai yamna haigadobu sunate adubu ishor na blessing pb ba haibase muru oina lay members asina involved toduna yamna church da mapung phaba thabak activities pangthokuna leibase. I want to encourage Assam da su asi ubani Assam da chalo heba matam da language asi hana lakre translation che yam tanbani so pen dabni. Let me tell you translation mapham khuding translation ai the language da Assamese su khangdaba English harab su mokhoi khangdaba asigumba mapham da chatpada ai pukning khra discourage to su leirammi adubu aina dom da lakpa matam da I remember the song He Leaded Me Ishwar na chingbiye habase yam na proof hangai Ishwar na nungsi biba aduga feel the experience toba yam na prejudice lairaga khara lairambani adugo satlaga Assam gi members sing maru oin lay members mokhoi na enthusiasm jawraga thabak tobase aina sikri gi haibra haba matamda nakhoi adum toraga laibnina hena encourage tong na bahibni hoy by God's grace we have many stories to tell Ishwar na toduna laiba thabak sing da tong na but
bayam lay for example devil possessed ay the first time ni encounter toba lina ay kari tong na para su khangda ishor gi mingda ay gi mingda krish laitre jisu christa nang gi mingda pang bi kro set free to bi kro harga lina say to cut the story short ishor na set free to raga 7-day Adventist ang rehuzi aduga magi imung lina haina magi sister so baptized okre mapa mama uzi Adventist baptized to rage hairaga haidna Bible study piraga leye asigumba ishona nungsibi adubu lay people gida ay hena emphasize on ninge lay members uzi lighthouse health ministry no tobogumna ikhoi di doctor leite adubu mokhoina ngamba khara mokhoina puthokna health talk aduga bp check health expo khatodna asigumba lay members marakta ui aduga mokhoina organize tawba aduga ay hena impressed of the ikhoi Islampur haiba mafam amada aduga konna the latest one was in Alinagar ikhoi youth and adult meetings seminars haina numit mangani 5 days longest meetings I had ever attended yam mapung phana toki 700 kumba gather tawe as meeting sen aduga sabat di 1000 over asi lower Assam circle gi khatani yamna encouragement phangi hena encouragement phangba nongai bu kuri ra harga laymen na se organize tawba laymen gi thabak ne ase se adu yengla da yam nongai khre yam nongai duna asidi secretary bu khoi su paisa khara contribute to se mo khoi plan to duna leiba matam da harga sir we don't need money haine ikhoi hana Islampur da tawbu gi su ikhoi paisa leiri paisa pi dra su yai hai asikumba yam kathopa mokhoi da ui mokhoi contribute to raga paisa su mokhoi lupa ma phoni de adugo as ikhoi asidi nongai de hana 20,000 rupees khata ikhoi na mokhoi na pi dra su yai hai adugo ikhoi na piram ni the work is going on especially with lay people adna hoi pratna meeting khuding ikhoi na pratna dun tawi adna ishor na board pb ba have say lay members na khoi lanji hoi na so hai ishor ge thabak se ministers khatna loi ge dawna te lay members yaura finish to go dawni hai say manipur da asikumba movement uraga hen chobo yabaki mi oi sing talents pb ba position pb ba doctors tamraga practice tawraga laiba asi uraga edi yam harawi adugi da malta ishon board pb besnu lay members every one born in Christian family is a missionary alanji wa na haiba kumna ikhoi gi nungsi ba lai rabadi kriaba pesa natraga tolop phangba phangda banate nungsi baduna harau baduna experience aduna ikhoi bo evangelism aphaba thabak habsi tohan mani habasi amu remind to ninge aduga ay nangang ba mari manga thorai ay kri ngang sira haina adubu yamna ay haiba ngamdre huzik krino disappointment gi maramda ay khra simuru oibra haina khanduna ase puthopani nahan drama tau khrabagi matangda LNG White nate William Miller gi movement sida ikhoi Adventist na khoi thengna ramba jai William Miller bu mina karamna misunderstand tawbra William Miller bu angau ba haina hai karana false prophet hai asidagi Adventist is hopani hai adugi damakta Adventist is a wrong church is a false church na khoi sitabra khangde habdi na khoi sikadai de gilai ikhoi na nongma khara argument nate do discussion tawraga debate gum thorapa don't you remember your origin hai nei khoi bu na khoi ka dai ge thopra hai ba na khoi khang da bra hai na ma khoi sai hai ba
angao William Miller lana sandopa asigumba movement dagi nakhoi Adventist thok tabra haina mi oibagi wakhalda natraga calculation da oiradi adu haina bosu kharadi thoktra go nakhoi William Miller mawa lodaba ishorgi minai sadna false prophet ka haide adu ma false prophet ra ma prophet sunate go prophet na de ma di Bible study tauba Baptist gi minister oiram si marak clean tawgum okay anyway if it is not a serious problem adu gi damakta asimuru oibra han khala haddi nokhoi si 1863 da khatta form tawraga aduga asigumba movement digi thokra pa nokhoi 7-day Adventist church sing haina haibani asi matang da ai khra seng hai khra sengdo khanningi hoi William Miller se 7-day Adventist nate ko Advent movement gi leader ni aduguma sabat sungakte William Miller se madi Sunday keeper oina Baptist oina Advent movement ge ring leader ni adubu ikhoina William Miller ge maram da khangda bose William Miller was God's servant ishone season bi bani ase ai khara clear to be ni hoi magi karam na lanbra kri tobra habda ai khara su explain to gani within 1 or 2 minutes William Miller say ishona raise to gani ikhoina dead do da khata mina dead lan bodu da na te dead na ba event thodok Jesus Christ Allah kane har ga lak ta budu khata da focus to bada mabu negative remark am bi krabani adubu Charles Darwin na ishol leite haina prepare to ringai da adugi matamda William Miller go ishol na wake up to raga ishol laye haba khatnat na ma laka dore habsi ishol na wake up to bo movement amani ishol leite haina magi Charles Darwin book evolution gi survival of the fittest yes what is the book's name? Survival of the Fittest is I think just one title. Origin of Species gone. Adu iringai da adu gi matam da William Miller movement si ho krabani. Ishor later have a man ishor lakani have a labor khatne nate lakani hana. Wake up bell oina puki adu ga misunderstand event magi event du dil soi khrabani na natraga Jisu Christa lakne harga lak rabani na yam negative oina laibado ikhoi adu khanningai laite ikhoi yam negative oina loningai laite asisi khangradi karira haraga Christian great disappointments ishor ke church disappoint obase 1844 the second ni haye ko first day kadai da thokibra 1831 da asi compare phajana tawrga interest am leine asum thi thira pamatamda asi khara phajana yengi se 1831 da thokpaga 1844 da thokpado yam parallel laibani yam manabani William Miller gi movement se ishor gi movement nate Advent gi movement do ishor yaude hairabadi Peter khoi gi movement su ishor yaude haiba yai kri gira hairaga Mabani gi manaba sikhra yengse great joy anticipating Jesus on the throne huzik 1831 da thokibado Jisu Christa ga chatminna na mokhoi su William Miller gumna lan khine mokhoi na kari khanki Passover la ko matanda Jisu Christa se in David's throne laikhragani prithvi gi raja oi khragani haina mokhoi misunderstand tawbani adu gumduna William Miller gi movement da William Miller and the Advent movement people mokhoi so anticipate tawbani krira second coming lakni haina Advent ni mokhoi na event ni mokhoi na misunderstand tawdo 1831 so adum thoki ado climax of excitement yamna harawa matam nairadi yamna interest over story ni asidu adugu matam naidabani na edum tentharage triumphant entry dedi loikre haine mokhoi gi nungai bodo haraw bodo
Jisu Christa bu ningthoni haina declare to ba matamda blind man ishorna Jisu Christa na mamit uhan khraba mising luching ba si khraba Lazarus matang khrab mamang da si khraba Lazarus na donkey hingatuna donkey Jisu Christa gi donkey puba simba krihaza litto ba ko asun to ba yam nuai kri gi the next week Passover lakre aduda ningtho oi khragani han mokoi aspect yam to bani William Miller khoi so dum doi midnight cry summer of 1844 adigi wari Samuel S Nona 1844 October 22 da had William Miller ginate Samuel S Snow ki calculation mana yam clear tawraga 22 October 1844 say cleansing of the day asi history da jengba Jewish ki festival compare tawraga asini habadudi 100% clear makoi date confused kari su leidre makoi huji di winter ikoi December ge cold winter do phangara October da heaven chakragni hena yam haram excited ba triumphant entry parallels midnight cry disciples misunderstanding of the event actually based on the Bible disciples koina Luke 132 the yang of the Jesus Christ David ki throne da laigani haine ko David's ki throne David ki throne do kri habra singhasor ko aduda Jesus Christ gi prophecy da adu ibi ba adu oiredi makhoisu William Miller gumna Jesus Christa sangasor adu da lay khagani hai basi makoi na thajabani adu makoi William Miller khoi na Daniel 8:14 da misunderstand tawba Luke 1:32 da adu atopa kharas layri disciples na misunderstand tawba yam compare to na ba parallelism layni adu ga disappointment great disappointment di Friday da kanna ka khrabani the world collapsed at their feet. Kari su tong na bakangre. Tron do u kadara harga cross do u kare ne Jesus Christa bo. Awa bo do hani ngai le de hai. Disappointment. Christian disappointment. God shares disappointment was not in 1844, the first one, but it was in AD 31. Yam pukning kaina kari to kadara ye hai na. Makoi yam disappointment pangki. 1844 October 22 da disappointment okay. Samtha krase aduga adugi matungda disappointment lead to biraga disappointment na vital truths Jesus Christa sacrifice maram salvation gi matang da Jesus Christa gi very important event sacrifice to be budo hujiki matang yam namuro oiba doctrine of salvation lakre disappointment gi out of brokenness God bring this light akaiba amamba adugi experience dagi huzik di Jesus Christa na Cleopas mabani da haibagumna prophecy na khoi study to the brana study to ba matam da oh Jesus Christa hana siba tabani ne ko haibdu huzik di khangre adugum na vital truth Jesus Christ in the most holy place asi ishwar ki church na AD 31 ga 1844 aduwai that experience tawani they found out huzik di most holy place sacrifice the face amani most holy place the Jesus Christa gi salvation gi ministry amu reveal tawkre aduga aroi but the God church emerged out of disappointment nadra disappoint tawraga laiba group dagi AD 31 da hana jeng se ko church thokraktra thokra church do Revelation 12 da haibagumna persecution kanmandna mang thokre ne church laitre haba jungle the mountains the mount thokre aduga ishor gi church se amu adventures emerged out of the disappointment akaiba experience amamba experience dagi ishor gi church se adum lakpani AD 31 dasu 1844 si wai dasu aduga tell all nations haidara disappointment matungda hayego asigi aphaba wa pau asigi salvation the news say go and tell to all the world. Jesus Christ hai after the disappointment, right?
Aduga, it is very interesting. Tell all the nation to every tongue, nation habi word to Revelation 10:11 asida laibani. Adu kri matangda haibra harga nakhoi ningsing ramni book of Revelation the chapter 10 the angel amana book ama pairam ni hai ko. Yes. Magi khong amana on the shore and one on the water. Book do lauraga sakro saba matam yam thumgani adu yam bitter togani hai ko. Asi event movement buni. That's why Adventist Church is a prophetic movement. Ikhoi ki church gi maram, ikhoi ki movement maram, Advent gi movement, Adventist karam la ka do pra hai do Revelation 10 the EB krabni. The small book sabado saba habsi digest togo buni Jeremiah da paraga. Book masadu kri ra hai ga Daniel gi book oira mine. Small book ni Daniel se. Saba matam dadi it Daniel chapter 8:14 paba matam dadi yam thumgre haba. Adubu khorendi bitter tawrakpado disappointment. Asi prophesy to bikrabni adubu disappointment loi khaba mutungda John Bukri haye. Go and tell all people, nations, languages. Adugi fulfillment the 7-day Adventist thing say the whole world who's spread tawraga laibani. Amen. Amen. Aduna ikhoi lanba laite. William Miller was God's servant. Adugu ishorna yabiba mistakes and all the things he does not correct for some reason. Disappointment dagi church immerse tawraga. All global movement ase ani mak incident events ani mak sida ase experience to kibni. William Miller was not mad, God was with him. Ellen White writing the yang labadi ma heaven sakani. Hi, kana ko man argue to ramaja. I have very great good reasons, not only from spirit prophecy. Adu ma se khara thaido ke tawe hai. Ishor na matam sabda ma bu potha han krabni. Ma yam koi na de hingdare. Lobi bajabada potha han kre hai William Miller bu ishor na. Aduna don't doubt mina nakhoi gi movements di angauba William Miller digi haridi Jesus Christa ga magi disciples adugi movements lan batagani kari so lan balaite Advent movement was God's movement. Midnight cry asigi matang so hujik matam lai drabani na hailaroi isona bor pibi ba oisno iko gi church se prophetic church. This is the church that emerged out of disappointment like in AD 31. May God bless us. Let us pray. Pai shore aroiba ahing oirakle annual meeting asida nang nahak na yaubire yam nungaijare pai shore yam na sonba matik sabani sadagni aisu adubu ishogi thaujan na nachagi naso nacha simuk yamba members delegates marakta kobi den nang di gospel preach to hanba gidamakta yam thagatsari pai shore nangi thawai sengbana pangbiduna ikhoi gi marakta than hanbiduna asigi sermanta raga ikhoi gi thawai revival do experience hena toba yananaba Jesus Christa bo hena uba ngamnanaba bor pibiu hana Jesus gi mingdani zari. Amen. Well, nasi title say can we be friends? Jesus Christa nungsi habasi I think everybody believes. Ikhoi bu ishor nungsi habse ikhoi jam thazai. Ai su thazai angang oringai degi Jesus Christa se ikhoi bu nungsi ai bu nungsi habse thazai. Adu bu ai na khangda bodo asimuk nungsi habadi khangda bane. Aduna hujik su loi na khangdari. Elanji white na haiba asigumba ishor sembi ba mapuna asigumba sacrifice kathokuna sibi ba prithibida lakpa kap piba ikhoi gi damakta khorang ba saklam ba pukning kaiduna sakhibagi nungsibado lom banai daduna ikhoi learn dogni hai ikhoi tamraga laigni hai supnai nai roi hai universe gi chauba ikhoi gi comprehension da lak tabugumna isho gi nungsiba se khajik ta khangba hobuk tangai ri Jesus Christa na ikhoi na di for many years sahiyam Christian ni hoin haina Christian gi imung dagi brought up to rabusu Jesus Christa
asimuk ay gunung siya habasi ay su khangramde aduga Christian tawbuse haikibagumna phangnanaba sargatsananaba narok hellfire digi escape tawbu yananaba asigi se aigi goal ni asi se aigi goal oina lapani adubu Jisu Christana di can we be friend can we be friends ikhoi marup tawbu yagadara haina marup thiraga magi nungsibado relationship thiraga laibdo aisu khanghiramde Jisu Christa gi nungsiba si khangradi sin nausa ikhoi hongbangam roi change haibala pase does not come by keeping the law or knowing the law ishor ge commandment nga bugi khoi hongba nate aduga doctrine ga prophecy khangbagi ikhoi change the bangam de hongbangam de no na popangam de aduga church position or length of service aduga fear of punishment ai Christian to already norok sak ragani blessing phangroi habagi damang so ikoi change la pangam roi I can hona jage I will try my best I'm trying my best ai hona raga lairi habadana su ikoi saga do nate ikoi da ahongba anoba punsi Jisu Christa la raga laiba punsi de asigumodagi la roi change habasi it comes by love knowing Jesus love nungsiba asina ahongba habasi purakani I believe. Adugi the makta Jesus uses love to win us. Jisu Christa na force is in day. Jisu Christa na tritan daudraga. Jisu Christa na use to batul. Krira gat nungsiba. Nungsiba do love awakens love. Hai ko. Nungsiba din do muk halakpa. Nungsiba na natre de win to roy haba khambi. Jisu Christa na season basidi. Nungsiba asijam season miniman Bible habasi yangaga it's a revelation of God's love aduna he longs to be your friend asini kya nungai khrabawa paura we want blessings in heaven but Jesus Christ said I want to be your friend Prime Minister na Dhormo hana igi mingko de ai harau dara harau ni ko meeting ama chuba amanda yawba matam Dhormo do haridi yam harawgani adubu ishorgum na makari su tobangam re punsi su pibangam de adubu the good news is that Jisu Christa se marup oininge hai khoibu ai kiningai leite ai pukning waningai leite Jisu Christa na adugi wakhal adubu ngamba ishor sembiba ishor na ai bu marup to se hadu mokhon aina tabada ai waningai kiningai kari su leite Aduna, I have called you friends in Hanso Haikre to share love. Ishone Koibu Semibni, a Marup, Nakoibu Marup Haina Kokreko. Hoi, imaginary picture ni. But we can walk with God. Ishorga Tatminaraga, Wangangaga, Ikoi Marup Toraga, Laiba. Ishorga Ikoi Marup Toga experience. Deeper and deeper Ikoi experience over possibility I want to declare to you. Asi oithokpani oithokpa yaba aduga ishorna pibi khraba privilege ni adu magi nungsiba khangnaba ikhoi kharamo hena Bible de jengse Jesus needs you do you know that asina khoi ta khrab ta tribra I thought I need only Jesus Jisu bo ekanai Jisu bu kanai habde angang oringai de khangre adugo Jisu nang bu kanai nang bu darkar oye habudi nang khangraba kanai habisi sumda male darkar oy ba male ko Jisu Christa nang bu darkar oye ai bu darkar oye habasi it is a new discovery for us for me ai bu jam darkar oye hena khallam mene angang lai basing na khangram gani how much you need your children angang sing kaya mu tinna ningbra nonga ningbra nang lay haningbra ishona ikhoi bu darkar oibani ikhoi ishor bu darkar oiba khaktan nate aduga do you know that God's love is not like prime minister's love nation khoi gi leaders gi nungsiba chief minister gi nungsiba gumba nate mokhoi di ikhoi bu khangde ikhoi gi wakhal khangda ikhoi kap ra bu su khangde aduga mi si yaman bagi ko India se Modi na tas to bungam da individuality
ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯃꯔꯛꯇ ꯏꯁꯣꯔꯕꯨ ꯈꯜꯂꯦꯅꯦ ꯅꯠꯇ꯭ꯔꯥ ꯃꯆꯥ ꯌꯥꯝ ꯂꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯂꯤꯌꯟꯁ ꯂꯩ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯕꯨ ꯎꯕ꯭ꯔꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯆꯥꯃꯛꯒꯨꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕ꯭ꯔꯥ ꯏꯁꯣꯔꯗꯤ ꯉꯝꯕꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯩꯈꯣꯏ ꯃꯤ ꯑꯃꯈꯛꯇ ꯏꯊꯟꯗ ꯈꯛꯇ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕꯒꯨꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯔꯤꯂꯦꯠ ꯇꯧꯕ ꯉꯝꯃꯦ ꯍꯥꯏ ꯇꯧꯗꯨꯅ ꯂꯩꯌꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯟꯗꯨꯅ ꯆꯠꯂꯕꯗꯤ ꯃꯥꯒꯤ ꯊꯧꯖꯥꯟꯕꯨ ꯑꯩꯈꯣꯏꯅ ꯔꯤꯒꯥꯔꯗ ꯇꯧꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯈꯪꯅ ꯑꯔꯥꯟꯕꯒꯤ ꯂꯝꯕꯤꯗ ꯃꯥꯡꯕꯒꯤ ꯂꯝꯕꯤꯗ ꯑꯋꯥ ꯑꯅꯥꯒꯤ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯀꯥꯏꯌꯦ ꯍꯥꯏꯅꯦ ꯑꯁꯤ ꯕꯥꯏꯕꯜꯗ explain tꯧꯕꯤꯕ ꯑꯩ ꯈꯔ share ꯇꯧꯒꯦ ꯑꯁꯤꯒꯨꯝꯕꯃꯛꯇꯤ ꯑꯩꯗꯤ ꯅꯤꯡꯁꯤꯡꯍꯧꯗꯦ ꯍꯥꯟꯅ ꯑꯩꯗꯤ ꯈꯪꯔꯝꯗꯦ ꯑꯩꯅ ꯂꯥꯟꯅ ꯆꯠꯄꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯁꯣꯛꯑꯦꯅꯦ ꯅꯨꯡꯁꯤꯕꯁꯤꯡ ꯁꯨꯝ ꯇꯧꯗ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯃꯨꯛ ꯂꯨꯅ ꯇ꯭ꯔꯤꯠ ꯇꯧꯕ꯭ꯔꯥ ꯔꯤꯂꯦꯠ ꯇꯧꯕ꯭ꯔꯥ ꯄꯥꯁꯇꯔ ꯕꯣꯏꯅ ꯀꯝꯄꯣꯁ ꯇꯧꯕ ꯑꯩꯗꯤ ꯃꯥꯒꯤ ꯀꯝꯄꯣꯁ ꯃꯤꯅꯤꯡ ꯃꯔꯨ ꯑꯣꯏꯅ ꯇ꯭ꯌꯨꯟ ꯌꯥꯝ ꯄꯥꯝꯕꯅꯤ ꯍꯧꯖꯤꯛꯇꯨ ꯇꯥꯏꯀꯣ ꯑꯣ ꯖꯦꯔꯨꯁꯂꯦꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯩꯈꯣꯏ ꯗꯦꯂꯤꯒꯦꯠ ꯑꯃꯅ ꯁꯛꯈꯤ ꯀꯞꯄꯤꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯞꯇ꯭ꯔꯥ ꯑꯣ ꯖꯦꯔꯨꯁꯂꯦꯝ ꯀꯔꯤꯒꯤꯔꯥ ꯑꯩ ꯀꯟꯕꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯔꯤ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯅꯈꯣꯏ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯗꯣ ꯈꯔꯁ ꯇꯧꯔꯒ ꯅꯍꯛ ꯅꯣꯏꯒꯨꯝꯕ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏꯅꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯒ ꯀꯞꯈ꯭ꯔꯦꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯔꯤꯒꯤ ꯀꯟꯕꯤꯒꯦ ꯍꯥꯏꯅ ꯁꯔꯒ ꯊꯥꯗꯣꯛꯂꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯂꯒ ꯌꯥꯝ ꯋꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯕꯤꯗ꯭ꯔꯦꯅꯦ ꯃꯥ ꯀꯞꯂꯒ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯠꯅ ꯍꯥꯏꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯅꯤꯛꯑꯦ ꯍꯥꯏꯅ ꯃꯥꯒꯤ ꯈꯨꯠꯀꯞꯇꯣ ꯌꯥꯝ ꯄꯨꯛꯅꯤꯡ ꯀꯥꯏꯅ ꯀꯞꯄꯦ ꯍꯥꯏ ꯁꯤꯇꯤꯗꯨꯕꯨ ꯅꯠꯇꯦ ꯃꯤꯑꯣꯏꯁꯤꯡꯕꯨꯅꯤ ꯃꯥꯅ ꯅꯨꯡꯁꯤꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯏꯁꯣꯔ ꯅꯪ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯀꯥꯏꯍꯟꯕꯤꯒꯅꯨ ꯅꯪ ꯈꯪꯅ ꯑꯂꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄꯤꯒꯅꯨ ꯃꯥ ꯄꯨꯛꯅꯤꯡ ꯌꯥꯝ ꯀꯥꯏꯕꯅꯤ ꯄꯨꯛꯅꯤꯡ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯧꯅꯅꯕ He seeks many ways to let us know His love ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯃꯤꯑꯣꯏꯁꯤꯡ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯒꯤ ꯔꯦꯚꯦꯂꯦꯁꯟꯁꯦ in many ways ꯃꯈꯜ ꯃꯥ ꯔꯤꯚꯤꯜ ꯇꯧꯋꯦ ꯍꯥꯏ ꯏꯁꯩꯗ ꯀꯣ ꯁ꯭ꯇꯣꯔꯤꯁꯗ ꯄꯣꯝꯁꯗ ꯄꯦꯔꯦꯕꯜꯁꯗ ꯑꯁꯤꯁꯤꯡꯁꯦ ꯅꯈꯣꯏ ꯑꯗꯨꯝ ꯚꯥꯞ ꯇꯥꯕꯤꯔꯣ ꯋꯥꯔꯤ ꯏꯁꯩ ꯄꯣꯝꯁ ꯄꯦꯔꯦꯕꯜꯁ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ human experience ꯏꯁꯣꯔꯁꯤ ꯌꯥꯔꯤꯃꯈꯩ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤ ꯈꯪꯍꯟꯒꯦ ꯍꯥꯏꯕꯁꯤ ꯀꯟꯅ ꯍꯣꯠꯅꯩꯅꯦ ꯕꯥꯏꯕꯜꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯀꯔꯤꯒꯤꯔꯥ ꯅꯨꯡꯁꯤꯕꯗꯨꯗ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯟꯕꯤꯕ ꯉꯝꯔꯣꯏ ꯑꯩꯈꯣꯏꯕꯨ ꯍꯣꯡꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯃꯇꯝꯗ kiri tawai lovers sing isay compose tawal libra when I was broken hearted some of you may not know aigi album noi kharadi phangram gani sunshine of his grace pukning kaimanduna adugi situation du yendraga isor sunshine aigi trouble du digi yendraga sunshine of his grace compose the way migi experience da Bible da yeng laga Jisu Christa ishor su asikumba yam sizin mani Bible the poems yawe songs of Solomon yawe aduga parables yawe asikari gi damak ra haraga Jisu Christa na I love you habi ai na khoi bu yam nungsi ai gi pok puking sokhan no ko kan bi balam bi da lao haina Jisu Christa na ko ba mo khon khatni story sing da khara jeng se ishor bu thadok tuna lan na ishor gi wa in na pab da ta khraba adam bu kri hai adam kadai da laibra hai ko kana na lambra mari do khaina khre ne kana na lambi khaina ba mi oidna adam ga ifna adu ishona nungdang wai la daga
Adam kadai da leibra hai Mama phom khangra khangnabra Khangai kari gi damakra Adam nang kadai leibra hai do ai nang na sen laga leirabusu ai nang gi tum il laga lakli hai bani ai nang bu thiraga leiri ai nang bu thadokte hai bani Adam nang kadai leibra hai Isin inasa asi church members sing asida lak duna leiba nokhoi sen duna leibra ishor digi nang gi ming ishor kauraga leiri nang kadai leibra hai Just right in Genesis how na ishor gi nungsi ba se dum reveal tawraga leiri Lamb sacrifice tawrako habda yaw kakpuda Adam ga if kanna kape hai first death in the universe history is lamb asiba hanbadu yaw ni hai pap ya tawman si jam thi ko hina Adam ga if se kanna kape hai siba habda aduni ahanba siba do adu karigi story ra Jesus Christ adum signi haiba reveal to bi bani It's all love story. Jesus Christana asigi wari si yam kaman daw kre ko. Asigi wari kanana liye kanagi story ra se. Jesus Christana. Wa indra gatsat pa nupa masado. Ma yum halak padadi masapsu adumuk phajaram roy. Waraga paisa leidraga satpanina. Magi brain magi wakhal singsu loy namak lo to kre. Worldly pleasures, pithibi ki nongai bida nga hat sakrabania. Ipa haina ba ay matik sa verso. Magi serve nai oina low bisno haina lag pumatang. Bible na kari hai, Jesus Christ na kari hai. Ay wari do yam kaman oibni na hairoge, adu ending do yam nungsidara. Mapa yam ahan oy kraba, hanuba ado sen le haine. Hanuba na koi ubra hanuba si paksen do bani ko machani hana adi gi uba matamda the old man run kri gi damak sen ba ngai ba ngam de hai ba macha jo ba nongai man duna lan duna chat pa yamna mapa gi pukning kai han duna oi de ba lambi ala aran ba lambi da chatna leiba angang do Yum halapaman matamda haraman duna hanubadu sen le haine. Chellaga kritawe kollaga mitpi thokaga I love you still. Nang sikraba egi isanupa hingrapa haibsa egi damak takiya nungaibra. Haina kol le hai. Ay question ama hangge. Kari gi damak ta Jesus Christa asigi parable ngangbra. I think the answer is ikhoi na lan duna satlam rabasu. Ishwar ge pukning kai duna salam rabso amang ba prithibi ge lambi da satla ga lai rabso Ishwar na nang busai bi roi lao hai gani love story khatni sin nausa Jisu gi story se ai nang bunung siri nang lan duna satlam rabso ai nang bunung siri hai bi ge wari ne se sing se asi gi nung si ba khang duna lak pat na tana ikhoi mai bu ki duna narok tu reward pam duna lak to khulak to ti ikhoi yang nakan haroi nung si badu khang raga lak do ne aduga khoi digi maru oiba kre haisa touching to bo asisu ai kui dri ai discover to ba aina adum lan do kiba God wants his prophet to know his pain Israel magi church aduna ishor bo khang duna lan bagi phatba chum da bagi lambi da satna ishor bo khang da na yamna nungsi bi da basu ishor ge lambi de ge thai do kuna satna Israel masa khoi lai ba matam da ishor gi pukning yam nai hai na ngasi 7 day Adventist church sing ikhoi na phajana sabat ngak da na ikhoi na magi mamang da ishor bu nungsi bagi punsi du pan da na prithibi gi mong da ikhoi na music da khangde mobile gi da khangde ikhoi na land na chapa matam da it pains the heart of God ishor gi pukning jam soi hai Israel matam da sud do oi hi adu magi awaba ishor gi pukning da kai do utna na ba Hosea gi story khara jang si jam na touching to we egi di Hosea bu ishor gi awaba ishor gi pukning kai ba
nungsiba sing na mabu thadok pamatamda magi pukning da anaba awaba natraga pukning sokpa adugi matangda ishor na reveal phongdok na ba haina Hosea bu kari haye Hosea pastor khoidi aina advice already evangelist pastor khoi bu kari haigni nupi phajaba lo hai roidara masai su ai let me naraga pakhang amuk phaibni prasna tawga lamchak jemu ko haina ai advice khar piram adu ishorgi advice adun tawdare ne Hosea bu kari haye nangdi lamchak phadaba bu lo haine haidra chatlo chatlaga maram oktaba matik sadaba magi lamchak athibi grandi tawdana laiba Gomer adu nangi nupi oina lo hai kari gidamak ro kari gira harga because the land is guilty of the vilest adultery in departing from the Lord Israel gi nation Israel masa sing ingon de sa thokre adu gidamak tani hai lesson nang so khara pangduna ai gi anabu do khangbiyo ko Hosea ha ni shona zakre zalaga ikoina wari si khangrabna yam di to ona hairoisen macha leikhre haine ko macha leikhra matungda kri da okre macha khoi thadokna nupa amada sakre nupa amadi gi nupa amada amuk kaya amuk Hosea puni kaibra macha sing bujeng laga ke amuk ma kapra mana nungsiye aigi nupi ma soira basu phataba nupi oram nasu aigi nupi gi orage haina macha lai khraba nupi se sen laga pakhang natraga mi atopada sapa matanda kya mu kairam gani Pastor Dhormo for 2 years my pillow did not get wet hai mi amana aigi nupi aigu thadok pa matanda sahi ani aigi pillow dry do de kang de hai ai kap laga isabu somda hapa ai kap laga pan bani hai it's a big broken experience Hosea adu tobni years of tears how much pukning kai manduna rebuke her macha simbo namabu khara chaibiyo ma ai gi nupi oidre ai ma gi husband oidre haina kapraga hai rebuke asigumba tawdana ba khara haibiyu haina Hosea na yam wan hai years of tears asi ishor na yabi bagi history ni ishor na ikhoi church busi krini hara magi nupi ni hai go church have to kanara building ra you are the church I am the church ishogi nupi oiba nahak aiha adumuk nungsiduna magi masa magi punsi katpiduna ikhoi bu nungsibiraga ikhoina sa thopa matamda what do you think Jesus think his heart is not made of stone or steel magi wakhal magi thamoi se nung na semba natene Jesus Christ se magi thamoi se u na semna dene yot na semba nate shock pa jaba wakhal laibani ma se emotion laibani kapani mang ba hai se isa si bada kya mu ai kapning gani nang na landuna amang balambi da chapata it hurts we are crucifying Christ again adu Hosea bo huji kikre hai kre Hosea phare amuk sakro hai show your love to your wife again chalaga adugumba oidaba maram oktaba aduga adumuk character thiduna nupa amadige amasatna yamna low toba yamna thi khraba condition situation da leiba nupi do nang chalaga amuk nungsiyo hai grene chalo masi mi atopana yam nungsi khre mi atopana mabu
kri hai kadra ma gilam chat se ma pakhang jam nei duna nupa jam nei duna adu mang duna salab so adu nupi bu nung si ba salo hai kari gira ko ishor se express toning ba verse Hosea 3:1 da jangraga love her as the Lord loves Israel hai ne asigi da mak ni para do Israel bo ai nung si hai ba do Israel na adum toram la so ai ki pukning adum muk kairam la so ai Israel bo nung si church members na khoi bo ai nung si hai ba do adu khara ut hallo hai ni adu gi da mak pa nang phat ba numit nupi du muk sat la ga lo hai kri hai verse 2 chapter 3 Hosea sat la ga muk lo kre hai ne kadai da le ram me go mar se yam athiba mafam da bazar da yon ba pot oina lai khre na ma se despise me to khre paisa pir ga muk lo khre ishor gi nung si ba mandra ikhoi bu create to ber ga by the blood of Jesus Christ we are bought Jesus Christa in la yi hai ko Hosea su muk lai khre na matik sa ba bu lai bra matik sa da ba bu lai bra matik sa da ba bu lai ishor na Jesus Christa ne ikhoi bu si bi ki ba se ikhoi gi da ma ikhoi mapung phaba matik sawa gi nate matik dabbi ikhoi mang ga dore hai ba khang ba gi pukning kaina ma ikhoi gi damak ta sibi du lai khre lai ra ga kri haye hujik di nang ai ga lai min na khro ko hai ni with me many days hai ba do ikhoi original meaning da di adum sa thok khra nu hujik di hai ga ni gomar ai nang go lo ra khre ai paisa pi khre ai gi pukning kai khre na sa sing kan na kap khre ai gi pukning se ai gi mit pi se ta du na pan khre nang am phata ba da ta khre ai paisa pi ra nang da nang bu amuk lai khre hujik di sa thok pi khra nu hai ne stay with me many days aduga I will live with you ai nang ga muk lai na khra ge hai nung si ba si saudra nam chawe ko that's the love of God for you and for me Jesus needs you. Oh, Gomara ay nang yam darkar oya hay nakapram droy dara. Land na sa labso. You not only need Jesus, Jesus needs you, church members. Relationship gidamak ta sem grabani na Jesus Christa na nang yam darkar oy dana. Laymin na ning ba hay do. Yam laymin na ning bani. Punsi pibi grabani. Just to be friends again. Pa na marup to ba ya handrabani na. Amuk marup tau se hana Jesus Christana asimuk kathopi dun sibi kre just to be friends again blessing khata ni ganu sne sin naw sin Jesus buni se adumuk nung siba ki laida a appeal khara tau jage ai gi sermon sin mainly ishor nung si haibani God is love. Ishor ikobuyam nungsi. He is real, and He is here. He is near. Ikoi marak talaiba Jesus Christa se. Adumuk nungsi ba ishor ni. Adumuk nungsi hai ba khangduna. Kari gidamak ta ikoi storm lapa matam da let ko dage. Kari gidamak ta I surrender all. Jesus Christa I surrender to kre hai na. Ikoi let ko dage. Maram khara e hai jage. Number 1 is because of love. Why should we surrender? Because He surrendered Himself for us. Ikhoi Jesus Christa ngonda ikhoi gi punsi pi ba hai se mapung phana loi na mak pi se adumuk Jesus Christa na nungsi bi radi adumuk ikhoi su nungsi duna ikhoi gi punsi surrender to ba hai se reserve to gunu se 99 to bi khra ganu se 100% ma di 100% bi e gong with great sacrifice ikhoi na 50% khata pining ba asimuk nungsi ba ki manganda ikhoi gi punsi yang laga ikhoi se reserve kari su to kragno se have is hani the good news out of his suffering aphabawa pau aphabagi good news pau al dikrida adumuk Jesus Christana nungsiraga ikhoi gi damak ta thopi kre mangon the nail zaira pa matamda mi khati curse the way hai cross crucified over sing se
Jisu Krista se magi awab du yang laga yam nung siba po ma kari su complain to de hai adubu humang jam tho hai mai la cross da thangat laga hai ba ngam da bagi awaba ikhoi gi damak tama suffer to bi re decide magi awaba du khandadna nakhoi na aibu thiba already ase singbu di sen han bio hai ne nung si dara Jisu Krista gi nung si ba se adum hai ko makhoi di set khruchnu makhoi budi ma haibdi makhoi du kiraga lai khraba self haibsi mongon da leide mi gi damak ba haina ka thok punsi ni Jisu Krista gi punsi se adum wabi khrabani na ikhoi gi good news ikhoi nga sai advent gi movement gi duna from the dark hour adukumba akai ba awa ba Jisu gi punsi digi harau bagi good news gospel se digi thoi ne ko gospel du krira we can be set free guilt na khoi ngasi kana noi gi manung da kari ai pap lai ko hana pukning wa sin wa kharban Jisu Kristana ma gi asi ma na sibi baduna ikoi gi penalty de lo thokre nang na ishor ai gi damak nang na kan bi ni hana na ko matanda pap lo ina ma kari su u da bugumna kari su lai da bugumna ishor na count to hai yang ba matamda gospel hai bagi se thank you so much How about you? Yes, sir. Jisu Krista pap Kristo to de hai ko Hebrew chapter 4 da ko Jisu Krista bu ikhoi na hak na sibi bu ai gi mohut da sibi ni ai gi savior ni haina lobo matamda pa copy ba khak na tine gospel do Jisu Krista gi punsi ikhoi na lo simba matamda pa su to da ba su to khi da ba mi oina ikhoi bu uwe hai yam hai ko gospel se ikhoi na heaven sa pamatamda ikhoi let kani on the sea of sea of glass angels na yengba matamda lo na jengba matamda ayin na jengba matamda pap su to daba mi oina ikhoi bu ugani hai kari gi Jisu Krista pap su to daba magi punsi gi asengba warga langamba victorious oina lakpagi punsi da ikhoi da masing sat pibani righteousness by faith ab da duni sinna chao isini nau sa asigumba good news lairaga ikhoi sa thok daga ngang roi dara kaptuna laiba pukning teng thaduna laiba sing asigumba nungsiba Jisu Krista nahak gi manak layen nang aduga adumuk nungsi hari di mokhoi so harau gani ne I have seen many of them are happy they found new life punsi anauba let us go and preach this gospel as it satlaga na khoi ngang tho ko hai bani William John okay asina last story or ekra lega so what na kare William John prison the laigunu passe death row the laiguni made death row the laiba William John se mabu kan bigani haibagi wakhal leidre magi maran su khangre governor amasung mapan da kri guma thotuna mabu si pardon letter tharakre hai magi damakta in charge amagi mokhoda tharak pamatamda asinu pasi yam harakre good news leibnina afaba wa paw leikhabnina harawagi yabagi paw adu leibnina William John Gidamanta. I have good news. Ay apaba pau amalay na koy mi amagidamanta. William John nang bu set free to kre la daga pardon letter se lo daga zoom sa pro haba matamda kana su hogate hai tumin na pin drop silence da admuk jai thaba lucky to banu pa tu kari kanara ko hena mi loi ma mamambu yang berne hai
Anirak announce over matamda William John, I have good news. Apabawa pa like re. Hogat laga ladaga nang mo set free to be kre jumda nung ay na sa pagtara habda. Amok sa hogat taba. William John laybra duda. Layi hai ne. Yes. Layra basu maranjam laybani na maasi thajabangam daba. William John hai basi ama atopa layram gani hai na maasu yenglam me hai. The good news is too good sometimes. Paman bada ikoy thajabangam dawi wani. Identify to na larga William John nahak puni hai ba matanda hogat laga mitpi taraga. Freedom ma phangki hai. Ngase hingse aina appeal khara tawjage. You are William John. Ishwar na ngase nang bukaw na lari sinawsa. Nangi experience ay khangde. Ay aswan ba ay experience na hang na khangde. Ay audience asida layba sing na khoi kri go through tawraga layba hai ba ay kri su khangde. Adu kana gumadi pap de genan thop ngamdadna. Natraga maran guilt asina waduna layba taradi. Here is pardon letter for you. William John asida layre. Pardon letter lawraga ikoy set free to bujare. Ishwar da surrender loy mak taw khrase. Ishwar da loy mak pun sipi bidna Jesu Christa na sibi bido ikoy na respond to dna. Ishwar da awa pi bada reserve to dna surrender loy mak taw se hai basi. Ay hai da ni Ishwar gi nungsiba asimuk khangrabne ikoy pap ni hai ba khangrabadi ikoy khangna tawraga sathadna pap mathapta ikoina pap tawdna satlaga lairabadi kari struggle ra ai khangde na koi kari struggle laibra kari pap laibra ikoi papi khatani ishwar na ngasi khobni ikoi annual meeting lakto gi delegates ishwar na maram laiduna ikoi bu korak pibani ikoi ishwar da loy na surrender tawse kari da lan daga laibra ikoi adumuk nung sibiradi ikoi reserve tawdraga Jesu Christa da loy makpi se haiga Asi aina appeal to zaningi ani subana asi Jesu Christa ga relationship da khoina nungsiba ge relationship mari se tatna hen chokhatna panana ba matam leidabani na ai khara hari to pe dugo aina hai meaning budi let us surrender all grace reserve to bigno nangi wakhal khara jengbiu nangi punsi amuk jengduna Ishwar na adumuk nung sibi kray engon da kari confess to the ba repent to the ba Ishwar da hide out the ba natraga pap ne hai ba khang na ay to riba pap kri lebra na hakki thomoy adu jeng duna surrender to na bagi damakta Ishwar na kauraga leiri aduga ikhoy Bible paraga ikhoy devotion surrender to raga ikoi ishwar da relationship ikoi ge relationship se ikoi niti da tatna laina na ba prathna tausi worship family worship sikram tawraga laibra ai khangde ai asida kuina laidra banina ai mafam khrada morning da somda isai sapatai amarom da isai sapatai ya mu ngai bra family worship ikoi isa isu singbu bible tambidna ishwar gi lambi du utpidna ikoi prathna kanna tawraga family worship phajana ikoi tawba imung amamam oise Jesu Christa lakdore asigma nungsiba ishwar ga relationship later di ikoi ma jamna ikoi gidamangta amangbo oiragani family worship se kharakan han birao kharakan kan hansi a small group that high kre pastor ikoi meeting matungda ikoi get church da mokoi family ko hujikti worship tawraga leire ikoi church the prayer band leire aduga khatna raga leiba sing to khre habda ya mok noi bra ai matam nei da bigi appeals tamna toba matam phangre adugo adu oibo oisno ikoi gi punsida family established kanna toba oisno ishor gi nungsibagi maramda angang sing kanna tambiba imung ama oiraga aina taning badi ishor na taning ba ikoi taning badi pastor agi punsi ikoi gi family se ishor bu nungsiba gi family da sangjage han ikoi su
adum honaraga leire family worship fazana tawraga leire have taningi aduga prayer band ase ay khara encourage tawningi youth khoi na khoi mafam khara di tawduna leiramani have thajai prayer band se leise church starts the prayer band leida ba yade the battle is very fierce ikhoina sikumba end time loiram da leiba ikhoi gi Christian gi church asi prayer band like say youth khoi form yourself as a prayer band church leaders sing prayer band form to na church the revival and reformation ishor gi nungsi bagi maram da hena khangjing na ishor gi witness amam oina labs he habasi hajaraga ishor gi blessing wisdom ai phamtharage ishor da blessings be oisna amen